Ngasidai chahi lising kayagi mamangda dinosaurs-na prithibigi laimaidagi mutkipagumna miyop khunaisu noma soidan mutkigani haibaki wakhalonda base tawba adugma film amakhaki explanation laija entertainment na ngasi putuna lakjari hojik lobirasi Mimi Leder gi direction makhadan 1998 release tawkiba science fiction disaster film Deep Impact film asigi hek horakpada naha oiriba Leo amasung Sarah udli makhoi ani se astronomers amasu oi amasung amaga nungchinai makhoi ani telescope ki matengna atiyada tongan na makhagi thawan michak yengduna leirami adubu ikhang khangawdana makhoi ani na amukta udaba thawan michak makhal amakhak atiyada urami ahamadadi Leo na hariba thawan michak ado satellite ra haina makhoi ki ozada hanglami makoigi oza aduna haiba posak adugi photo kaplaga Dr. Marcus ta thakho haibagi wafam ama Leo da thamai mathangi numitta Dr. Marcus na photo sing adu thengai amasung photo sing do yenglorga mahak yamna ngaklami maramdi photo do yamna chawba comet amagi oirami haiba comet ase prithvi gi maikai romda yamna yangna paisalai tawbutobu prithvi dagi comet ase kilometer kaya ama lapna lairi amasung comet asina prithvi yauchalakpada tha kaya amsu changkigani Dr. Marcus Wolf na haiba information kutingnak ase hard disk amada save tawshalami aduga disk tugi mathakta mahaki yumnak Wolf amasung Leo gi yupnak Biderman Wolf Biderman haina thajalami madugi matungda Dr. Marcus Wolf na haiba disk ado higher authority da sina nambagi damakta maana khudakta gari thauduna chalami adubu mahak gari thauringaida yamna laibak thiba thaudo amadagi accident thoktuna masa laikhidi tapna asumna matam hauki aduga jahi amagi matungda sin ase utli USA gi Secretary of Treasury pairiba Ellen na mahaki resignation letter amka pisali magi resignation letter aduda mahaki loinabi Eli gi masa yam kanna ngamaktabadagi mahakna thabaktai pothabagi resignation letter ase pisanbani haina maram iram adubu Jenny Cover reporter amana wafam ase thajaramdi mahaki wakhallonda atopa maram ama soina leramni haibagi chingnaba ma phawrami aduna maram oiraga mahak Ellen unaba mahaki mayumda chatlamni reporter Jenny na Ellen gi yungi mamangda tongan ba chana thaknabagi potam kaya ama paiduna laiba urami Ellen na mafam adu thadoga atopa mafamda hongaga chatnabagi damakta thaurang tawba sumali Jenny na Ellen da hairami na kogi department da president ka directly faunaba yaba telephone line kaya ama lay habase ay khangi aduga nangna piriba resignation gi maram adusu lali habsisu ayna khangi maduda Ellen na sauraktuna hai paw asin nangna achoba paw oina phongtopa pambra madu oragadi nangi paw ase itihas ki khwari chaw paw adu oigani haina hairamaga Ellen na Jenny bu thadulaga mafamdude chatki madudagi Jenny na mayumda halakpada gari kaya amana mahaput tung inarakhi mahaputana rakhi haiba gari sing ado API gi agent singi gari ni API gi agent singna Jenny bu phaduna pukhirami masigi matungda president na Jenny bu unabala ami aduka mangonda mahakna khangiba pawsing ado phongdoktanabagi damakta mangonda warning torami amasung president na Jenny da hairami ngasidai numinini lerga White House da press conference ama tawgani haiba press conference aduda nang reporter ama oina khalabani amasung mafam aduda lakbi khudung chabado aina pigani haiba wafam ado Jenny na yarami amasung mahak yumda halakhi mahak yumda halaba matungda mahakna Ellen gi maramda kupna thigatnaba honaki Jenny na kupna thiglaba matungda mahakna khanglai madudi Secretary of Treasury oiriba Ellen na mahaki resignation piba matamda mahaki nupigi maming Eli hana thonbado Eli haiba arthadi extinction level event haiba oirami extinction level event haiba singa sidai chahi lising kayagi mamangda dinosaurs na prithvi gi laimai debi mukhibado madu oirami masiga chap manaba thawong amakha ikuidana prithvi da tholani haiba se jingnaba amafak phawram numinini lerga Jenny na president gi press conference la ami press conference aduda president na miyam da hairami madudi
ꯁꯨꯟꯗ꯭ꯔꯪꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯔꯣꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯇꯤꯌꯣꯔꯁ ꯀꯌꯥ ꯑꯃ ꯀꯣꯃꯦꯠꯁ ꯀꯌꯥ ꯑꯃ ꯃꯇꯝ ꯆꯨꯞꯄꯗ ꯇꯥꯗꯨꯅ ꯂꯩ, ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯧꯁꯤꯜꯂꯛꯄ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯔꯣꯝꯗ ꯃꯥꯎꯟꯠ ꯑꯦꯚꯔꯦꯁꯇꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯀꯣꯃꯦꯠ ꯑꯃꯈꯛ ꯇꯥꯔꯛꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠꯁ ꯑꯁꯤ ꯃꯤꯂꯤꯌꯟ ꯇꯟ 500 ꯂꯨꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯀꯣꯃꯦꯠꯁ ꯑꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯎꯠ ꯑꯣꯟꯒꯅꯤ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥ 9 ꯃꯃꯥꯡꯗꯒꯤ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯅ ꯄꯨꯜꯂꯒ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯈꯛ ꯁꯨꯟꯗ꯭ꯔꯪꯗ ꯀꯟꯅ ꯁꯥꯔꯤ, ꯑꯗꯨꯒ ꯊꯥ 2ꯃꯨꯛ ꯂꯩꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗꯒꯤ ꯇꯤꯝ ꯑꯃ ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯠꯂꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯗꯨꯅ ꯀꯣꯃꯦꯠ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯧꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯅꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯁ꯭ꯄꯤꯆꯇ ꯗꯣꯛꯇꯔ ꯃꯥꯔꯀꯁ ꯋꯣꯜꯐ ꯑꯃꯁꯨꯡ ꯂꯤꯑꯣꯒꯤ ꯃꯤꯡꯁꯨ ꯄꯜꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠꯇꯨꯒꯤ ꯃꯔꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯪꯍꯟꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯅꯤꯃꯛ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯠ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯑꯣꯗꯤ ꯍꯤꯡꯂꯤ ꯍꯥꯏꯕꯁꯦ ꯑꯃꯁꯨꯡ ꯀꯗꯥꯏꯗ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯀꯅꯥꯝꯇꯅ ꯈꯪꯂꯝꯗꯦ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯥꯔꯀꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀ ꯊꯣꯝꯖꯤꯟꯅꯔꯤꯕ ꯇ꯭ꯔꯛ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯤꯌꯥꯝꯅ ꯑꯃꯁꯨꯡ US ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤ ꯑꯗꯣ ꯑꯃꯅ ꯃꯥꯔꯀꯁ ꯑꯃꯅ ꯂꯤꯑꯣꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯗꯨꯕꯨ US ꯒꯚꯔꯟꯃꯦꯟꯠꯅ ꯀꯣꯃꯦꯠꯇꯨꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤꯕ ꯗꯤꯁꯛ ꯑꯗꯨꯗꯤ ꯐꯪꯈꯤ꯫ ꯗꯤꯁꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯅ ꯑꯆꯧꯕ ꯀꯣꯃꯦꯠ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯧꯔꯛꯄꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯆꯧꯕ ꯀꯣꯃꯦꯠ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯧꯁꯤꯜꯂꯛꯑꯒ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏ ꯑꯁꯤ ꯄꯨꯡꯃꯨꯠ ꯃꯨꯠꯊꯠꯈꯤꯅꯤ ꯍꯥꯏꯕꯁꯨ ꯃꯤꯄꯥꯏꯅꯔꯝꯃꯤ꯫ ꯁꯣꯝꯗ ꯂꯤꯑꯣ ꯕꯤꯗꯔꯃꯦꯟꯅ ꯍꯥꯏꯔꯤꯕ ꯀꯣꯃꯦꯠ ꯑꯗꯣ ꯃꯍꯥꯛꯅ ꯆꯍꯤ ꯑꯃ ꯃꯃꯥꯡꯗ ꯊꯤꯒꯠꯂꯝꯕ ꯀꯣꯃꯦꯠꯅꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯂꯝꯗꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯪꯂꯛꯄ ꯍꯧꯔꯦ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯀꯌꯥ ꯑꯃ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯍꯥꯛꯀ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯤꯑꯣ ꯕꯤꯗꯔꯃꯦꯟ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯈꯤ꯫ ꯂꯤꯑꯣꯅ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯀꯌꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯑꯩꯅ ꯀꯣꯃꯦꯠ ꯑꯗꯣ ꯎꯔꯨꯕ ꯈꯛꯇꯅꯤ, ꯑꯗꯨꯕꯨ ꯀꯣꯃꯦꯠ ꯑꯗꯨꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯊꯤꯖꯟꯕ ꯑꯃꯁꯨꯡ ꯍꯣꯠꯅꯔꯝꯕꯗꯤ ꯗꯣꯛꯇꯔ ꯃꯥꯔꯀꯁ ꯋꯣꯜꯐꯅꯅꯤ"꯫ ꯁꯣꯝꯗꯅ ꯁꯤꯟ ꯑꯃꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯀꯤ ꯇꯤꯝ ꯑꯃ ꯀꯣꯃꯦꯠꯀꯤ ꯂꯩꯃꯥꯏꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ ꯑꯃꯁꯨꯡ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯇꯧꯔꯒ ꯍꯨꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯤꯇꯔ 100ꯃꯨꯛ ꯍꯨꯠꯂ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯑꯃ ꯍꯥꯞꯆꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯕꯣꯝ ꯑꯗꯨꯅ ꯀꯣꯃꯦꯠ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯒ ꯀꯣꯃꯦꯠ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯍꯣꯡꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯟꯅ ꯍꯨꯠꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯃꯦꯁꯤꯟ ꯑꯗꯨ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤ꯫ ꯃꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯗ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯇꯕ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒꯨꯝꯅ ꯀꯣꯃꯦꯠ ꯑꯗꯨꯗꯁꯨ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯃꯇꯝꯗ ꯀꯣꯃꯦꯠ ꯑꯗꯨꯒꯤ ꯇꯦꯝꯄꯦꯔꯦꯆꯔ 3000ꯗꯒꯤ ꯍꯦꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠꯀ ꯀꯣꯃꯦꯠꯀ ꯃꯥꯌꯣꯛꯅꯕ ꯇꯥꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯁꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯃꯦꯠ ꯑꯗꯨꯒꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯣ ꯌꯥꯝ ꯀꯟꯅ ꯄꯣꯈꯥꯏꯔꯛꯀꯅꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯗ ꯂꯣꯏꯅꯃꯛ ꯁꯤꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯇꯤꯝ ꯑꯗꯨꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯕꯣꯝ ꯑꯗꯣ ꯐꯤꯛꯁ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯣꯃꯦꯠ ꯑꯗꯣ ꯅꯨꯃꯤꯠꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯄ ꯍꯧꯋꯤ, ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯄ ꯍꯧꯋꯤ꯫ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯁꯁꯤꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯄꯣꯈꯥꯏꯔꯛꯄ ꯍꯧꯋꯤ ꯑꯃꯁꯨꯡ ꯌꯥꯝ ꯀꯟꯅ ꯁꯥꯒꯠꯂꯛꯄ ꯑꯃꯁꯨꯡ ꯅꯨꯃꯤꯠꯀꯤ ꯑꯀꯟꯕ ꯃꯉꯥꯜꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃꯗꯤ ꯃꯥꯏ ꯑꯗꯨ ꯆꯥꯛꯑꯒ ꯃꯤꯠ ꯑꯗꯨ ꯇꯥꯡꯈꯤ꯫ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯁꯨ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯑꯣꯕꯖꯦꯛꯁꯤꯡꯐꯥꯎ ꯌꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃꯁꯨ ꯑꯀꯟꯕ ꯒ꯭ꯌꯥꯁ ꯑꯃꯈꯛꯀꯤ ꯃꯈꯨꯟꯗ ꯅꯦꯠꯂꯨꯕꯗꯒꯤ ꯃꯍꯥꯛꯁꯨ ꯄꯣꯈꯥꯏꯔꯒ ꯁꯨꯟꯗ꯭ꯔꯪꯂꯣꯝꯗ ꯄꯥꯏꯈꯠꯈꯤ ꯑꯃꯁꯨꯡ ꯃꯥꯡꯈꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯍꯧꯔꯤꯕ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡꯗꯣ ꯃꯈꯣꯏꯒꯤ ꯐ꯭ꯂꯥꯏꯌꯤꯡ ꯑꯣꯕꯖꯦꯛ ꯐꯥꯎ ꯌꯧꯁꯤꯜꯂꯛꯈꯤ, ꯑꯗꯨꯒ ꯃꯈꯣꯏ ꯂꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯒ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯃꯦꯠꯀꯤ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯀꯣꯃꯦꯠ ꯑꯗꯨꯗ ꯊꯝꯃꯝꯕ ꯕꯣꯝ ꯑꯗꯣ ꯄꯣꯈꯥꯏꯍꯟꯈꯤ꯫ ꯕꯣꯝ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗ ꯃꯈꯣꯏꯅ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯐ꯭ꯂꯥꯏꯌꯤꯡ ꯑꯣꯕꯖꯦꯛ ꯑꯗꯨꯁꯨ ꯈꯔ ꯅꯤꯛꯈꯤ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟꯁꯨ ꯅꯪꯈꯤ꯫ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯑꯗꯣ ꯐꯦꯜ ꯑꯣꯏꯈꯤ, ꯃꯔꯝꯗꯤ ꯕꯣꯝ ꯑꯗꯨ ꯀꯥꯏꯔ ꯃꯇꯨꯡꯗ ꯀꯣꯃꯦꯠ ꯑꯗꯣ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯊꯈꯤ꯫ ꯁꯔꯨꯛ ꯑꯃꯅ ꯄꯤꯛꯏ ꯑꯃꯁꯨꯡ ꯁꯔꯨꯛ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯏ, ꯑꯗꯨꯒ ꯁꯔꯨꯛ ꯑꯅꯤꯃꯛ
ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯄꯥꯎꯁꯦ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯄ꯭ꯔꯦꯁ ꯃꯤꯇꯤꯡ ꯀꯧꯔꯒ ꯃꯤꯌꯥꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯀꯣꯃꯦꯠꯁꯦ ꯁꯔꯨꯛ ꯑꯅꯤ ꯊꯣꯛꯅ ꯀꯥꯏꯊꯈ꯭ꯔꯦ ꯑꯃꯁꯨꯡ ꯑꯄꯤꯛꯄ ꯁꯔꯨꯛꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯔꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯔꯨꯛꯁꯤꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯔꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯁꯣꯅꯥꯃꯤ ꯊꯣꯛꯀꯅꯤ꯫ ꯁꯣꯅꯥꯃꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯀ꯭ꯔꯣꯔ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯊꯤꯕꯗꯨꯗꯒꯤ ꯃꯤ ꯂꯥꯈ 10ꯃꯨꯛ ꯀꯟꯅꯕ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯔꯤ꯫ ꯀꯣꯃꯦꯠ ꯑꯁꯤ ꯍꯦꯛ ꯃꯁꯛ ꯈꯪꯂꯛꯄ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯤꯁꯨꯔꯤꯒꯤ ꯁꯣꯐꯠꯂꯥꯏꯟ ꯁ꯭ꯇꯣꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯨꯠꯄ ꯑꯆꯧ ꯑꯆꯧꯕ ꯁꯨꯔꯨꯡ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯊꯝꯂꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯂꯥꯈ 2ꯒꯤ ꯆꯍꯤ 2ꯒꯤ ꯑꯆꯥ ꯑꯊꯛ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯩꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯆꯠꯀꯗꯕ ꯂꯥꯈ 2ꯗꯨꯒꯤ ꯃꯔꯛꯇ ꯗꯣꯛꯇꯔꯁ, ꯑꯥꯔꯃꯤꯁ, ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯂꯥꯈ 9ꯗꯨꯅ ꯑꯩꯈꯣꯏꯅ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯈꯟꯒꯅꯤ꯫ ꯑꯗꯨꯒ ꯆꯍꯤ 50ꯒꯤ ꯃꯊꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯨꯝ ꯊꯝꯂꯝꯒꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯥꯔꯁꯦꯜ ꯂꯣꯁꯨ ꯊꯝꯖꯤꯟꯒꯅꯤ꯫ ꯃꯥꯔꯁꯦꯜ ꯂꯣ ꯍꯥꯏꯕꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯥꯏꯕꯗꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯒꯅꯤ, ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯑꯃꯁꯨꯡ ꯆꯔꯥꯡꯅꯕ ꯊꯣꯛꯇꯅꯕ꯫ ꯁꯣꯝꯗꯅ ꯂꯤꯑꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯟ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯄꯨꯟꯅ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯔꯝꯗꯤ ꯂꯤꯑꯣꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯃꯦꯠ ꯑꯗꯨ ꯄꯨꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯥꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯃꯐꯝꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯝꯗꯦ꯫ ꯋꯥꯐꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯤꯑꯣꯅ ꯁꯥꯔꯥ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯈꯨꯗꯣꯞ ꯑꯅꯤꯈꯛ ꯎꯠꯂꯒ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯂꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯇꯥꯔꯒꯗꯤ ꯅꯪꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯝꯕꯔ ꯆꯤꯡꯂꯒꯅꯤ, ꯑꯗꯨꯒ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗ ꯆꯠꯄ ꯁꯣꯏꯗꯅ ꯌꯥꯒꯅꯤ꯫ ꯑꯩꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ꯫ ꯁꯥꯔꯥꯅ ꯋꯥꯐꯝ ꯑꯗꯨ ꯏꯟꯕ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯤꯑꯣꯅ ꯍꯥꯏ, ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯨꯟꯅ ꯆꯠꯄ ꯌꯥꯅꯕ ꯑꯩꯅ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕꯅꯤ, ꯃꯈꯣꯏ ꯁꯣꯏꯅ ꯌꯥꯕꯤꯔꯛꯄ ꯌꯥꯏ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯒꯚꯔꯟꯃꯦꯟꯠꯒꯤ ꯕꯁ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯈꯟꯒꯠꯈ꯭ꯔꯕ ꯃꯤꯁꯤꯡꯗꯣ ꯕꯁꯇꯨꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯥꯒꯤ ꯃꯤꯡꯗꯤ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯡꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯂꯤꯑꯣꯅ ꯌꯥꯝ ꯀꯟꯅ ꯁꯥꯔꯥ ꯑꯃꯁꯨꯡ ꯁꯥꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯂꯤꯁ ꯑꯗꯨꯗ ꯌꯥꯎꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯇ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯨ ꯊꯥꯖꯤꯟꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯁꯥꯔꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯤꯁꯇꯤ ꯌꯥꯎꯔꯝꯗꯦ꯫ ꯁꯣꯝꯗ ꯁꯥꯔꯥꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯄ ꯄꯥꯝꯂꯝꯗꯦ, ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯍꯧꯏ꯫ ꯂꯤꯑꯣꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯁꯥꯔꯥꯅ ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯔꯝꯗꯦ꯫ ꯁꯣꯝꯗꯅ ꯀꯔꯐ꯭ꯌꯨ ꯊꯝꯖꯔꯕꯁꯨ ꯄ꯭ꯔꯤꯊꯤꯕꯤ ꯇꯨꯝꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯔꯥꯡꯅꯕ ꯐꯥꯎꯍꯜꯂꯝꯃꯤ꯫ ꯂꯤꯑꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯆꯍꯤ 2ꯃꯨꯛ ꯂꯩꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯂꯤꯑꯣꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯒ ꯃꯃꯥ ꯃꯄꯥꯗ ꯍꯥꯏ, ꯑꯩ ꯌꯥꯝ ꯊꯨꯅ ꯁꯥꯔꯥꯕꯨ ꯂꯧꯔꯒ ꯂꯥꯛꯀꯦ, ꯅꯈꯣꯏ ꯉꯥꯏꯔꯝꯃꯨ꯫ ꯃꯗꯨ ꯍꯥꯏꯔꯝꯃꯒ ꯂꯤꯑꯣꯅ ꯁꯥꯔꯥ ꯂꯧꯕ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯄꯤꯛꯄ ꯀꯣꯃꯦꯠ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯔꯛꯀꯗꯕ ꯁꯨꯞꯅꯇꯒꯤ ꯄꯨꯡ 12 ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯀꯣꯃꯦꯠ ꯑꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯇꯥꯁꯤꯜꯂꯒ ꯇꯝꯊꯤꯔꯕ ꯁꯣꯅꯥꯃꯤ ꯑꯃ ꯊꯣꯛꯍꯜꯂꯛꯀꯅꯤ꯫ ꯁꯣꯅꯥꯃꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯂꯥꯈ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯂꯧꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒꯤ ꯄꯨꯡ 3ꯃꯨꯛ ꯂꯩꯔꯒ ꯑꯆꯧꯕ ꯀꯣꯃꯦꯠ ꯑꯗꯨ ꯀꯦꯅꯥꯗꯥꯗ ꯇꯥꯔꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯎꯐꯨꯟ ꯑꯣꯜꯂꯒꯅꯤ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯤ꯫ ꯁꯨꯞꯅꯇꯒꯤ ꯉꯁꯥꯏꯒꯤ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯤ ꯈꯛꯇꯃꯛꯇꯣ ꯍꯤꯡꯍꯧꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯐꯝ ꯑꯗꯨꯗ ꯆꯍꯤ 2 ꯆꯨꯞꯅ ꯃꯐꯝꯗꯨꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯁꯤꯟ ꯑꯃꯗ ꯉꯁꯥꯏꯒꯤ ꯑꯦꯁꯇ꯭ꯔꯣꯅꯣꯃꯔ ꯇꯤꯝ ꯑꯗꯨ ꯎꯠꯂꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯦꯞ ꯑꯃ ꯂꯧꯔꯝꯃꯤ, ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯆꯠꯀꯗꯕꯒꯤ ꯃꯍꯨꯠꯇ ꯀꯣꯃꯦꯠꯅ ꯂꯥꯛꯏꯕ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯑꯣꯏꯅ ꯄꯥꯏꯁꯤꯜꯂꯒ ꯃꯈꯣꯏꯗ ꯌꯥꯎꯖꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯕꯣꯝ 3 ꯑꯗꯣ ꯀꯣꯃꯦꯠꯇ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯀꯦꯜꯀꯨꯂꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯕꯣꯝ 3 ꯑꯗꯣ ꯀꯣꯃꯦꯠ ꯑꯗꯨꯗ ꯊꯨꯒꯥꯏꯕ ꯇꯥꯔꯒꯗꯤ ꯀꯣꯃꯦꯠ ꯑꯗꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯥꯏꯊꯔꯒ ꯆꯥꯏꯊꯣꯛꯈꯤꯒꯅꯤ, ꯑꯗꯨꯒ ꯃꯆꯦꯠ ꯃꯆꯥꯁꯤꯡꯗꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯌꯧꯗꯅ ꯁꯨꯟꯗ꯭ꯔꯪꯗ ꯑꯁꯨꯝ ꯇꯨꯝꯈꯤꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯔꯤꯝꯇ ꯑꯀꯥꯏꯕ ꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕꯗꯤ ꯃꯐꯝꯗꯨ ꯐꯥꯎ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯥꯇꯔꯗ ꯌꯥꯎꯔꯤꯕ ꯊꯥꯎ ꯑꯗꯣ ꯄꯨꯡꯂꯣꯏ ꯂꯣꯏꯈꯤꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯗ ꯑꯃꯨꯛꯀ ꯍꯟꯅ ꯌꯧꯔꯛꯄ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯦꯞ ꯂꯧꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯊꯥꯁꯨ ꯊꯥꯅ ꯄ꯭ꯔꯤꯊꯤꯕꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ꯫
Asumna team maduna warep lauraga achoba comet adugi maikaida paiba hauki. Somda sin amadana Leo Sara gi yumda yorami adubu Sara di yumda leiramdi. Leo na mahaki bike thauraga Sara bu koithi thirami. Lambi sorokta mi amasung gari asuki matik chilammi. Mipum kudimak mahaki yum singdo thadooga koiche chalammi lambi sorokta laammi. Adubu makhoi mayam kadaida chatkadabano haibadudi khanglamdi. Akunbada Leo na Sara bu thiba phanglammi. Sara gi mama mapana Sara bu Leo ga chatmina khinabagi damakta hai. Amasung mahaki apikpa manaw nupasu mahaka loinana pukhinabagi damakta su hairami. Leo na Sara bu amasung mahaki apikpa manaw nupabu puraga laklammi. Somda helicopter ama reporter Jenny bu su lawba laami maramdi mahaki mingsu listuda yaurami. Adubu Jenny na mahaki mahutta mahaki mamanabi amasung mahaki manaw nupabu helicopter da phamalami. Ado mahakna kuina unarudraba mapa unaba laami. Jenny mahaki mapaga konminaraga kapminarami. Somdana apipa comet ado prithibigi laimaida yamna yangna paisilei aduga samudrada tasangi. Comet aduna samudrada hek tasangibaga achoba ithak ipomga loinana akanna tsunami thoki. Miyoi kaya ama lau khongduna chen chongki. Somda Jenny di mapaga konminaraga aroiba bidai lauki. Somdana tsunami aduna mipum kudimak sahar kudimak tumna muthalpa hauki. Leo na Sara amasung apipa angangdo pukhalaga awangba chingdon amada kakhali mipum kaya amasung chingdon atuda kakhalai. Sin amadana astronaut ki team ado achoba comet adugi maikaida asum changchalli. Makhoi aroiba oina makhoi gi imum manunga radio signal da wari sanarami. Masi film asigi yamna emotional oiba yam nungsiba sin matekni. Ngaktang leiraga makhoi gi space shuttle ado achoba comet aduga thengainarami. Thengainabada makhoi gi shuttle du da yauriba nuclear gi khulai mari ado comet adugi leimaida yamna kanna pokhaiki. Amasung chaurbu comet ado majet kaitharaga prithibhi romda tarakpa hauki. Majet sing ado pikman bai maramna prithibhi gi leimai phauda amata yorpa ngamde. Prithibhi gi leimai yauchingaida haiba comet majet singdo maina chak theklaga ut onki. Leo Sara amasung mipum kaya ma haiba drishya do awangba chingdon aduda lepaga yenglammi. Makhoi awangba chingdon da leikibana maram oiraga tsunami adunasu makhoi da soan kipa ngamdi. Makhoi mayam chingdon da leiraga maigi phazaraba drishya do yenglaga yamna ngaklammi. Astronaut team sing adugi kathok jabana myoiba khonai prithibida amukka hanna khunda leitaba ngamki. Tawatubu tsunami aduna mipum kayamagi thawai lauki adubu chahi khara leraga hanagi phibam da tapna hanjalaki. Phimsigi aroibada president na miyam da lauthui aikhoina aikhoigi hero singbu kedawnung da kauba yadi. Aikhoigi damakta thawai thakiba astronaut singbu matam chupada aikhoina ningsinggadabani amasung makhoibu sardanjali katgadabani. Makhoigi kathopagi wari ase aikhoina aikhoigi chada nauta charun suronda hayeng phawba libigadabani. Matang asida science fiction movie Deep Impact ki wari loishanjare. Mathangi khudung chabada asidagi hena phajaba film kaya gi explanation puduna lakjage ngasi yoenti matang sida kainarasi yaifari.